Lengang na wari sanasi haiba Kukisingi Dreamland November 18 da sintha leptuna leikai da wakan mifam chathabiu athauba Sangai Festival boycott tauribasigi matangda Manipur lengang na wari sanasi haiduna ngarang numidang Chief Secretary na ahiba cherol ama tharaktuna khangalakibadu Kukisingi Dreamland ngasi nungthil paumi-singa unabada Kukisingi convener khuraija mathaubana haiki November 18 asida sintha leptuna leikai da wakan mifam paksana phambiu chahi ani makai masagi maramda refugee amagumna leiriba miyam asibu thausadana miyamgi apambagi mayokta PR administration na Sangai Festival pangthoknana ba thaurang torokpasi yaningde festival asi miyamga samnaroi Saruk yaroi haibagi wafam numit asida punna unminasi lengang na wari sananaba cherol tharakpagi matangda mangna haiki cherol aduda agenda amata yaude madugi sumathakta Kukisingi haibasi State asigi matik mayai leiraba civil society organization mayamna pullaga sembanina hana mangjongna pau pinaraga tathok tasin taunagadabadu matam tena pirakpana ekhoi meeting duda saruk yararoi haina khangankhre mangna haiki Sangai Festival 2025 asi miyamgi oide government na singe yauna siljalakpa mali miyamgi oinadi ekhoigi phangpham thokpasing phangdriba ekhoigi ikai khumnaba mangliba amasung ekhoigi chauthok chaningai oiba fida adu hanjin hanbana Sangai Festival pangthokpadagi henna maru oi Miyamgi oiramba taragadi boycott laukthoknariba pendraba mayamgi kholau launaraklibasing asi leiramloi miyamna apamba hainingba amata poktribasi Sangai Festival pamde aikhoigi punsirol mahusagida hanjul halu haibaduda miyeng changpham thoi lengangna tawriba matau asidi namduna singani security gi mathang naina ngak selaga lanbam amagi manungda festival asi pangthokani haina khanba mali masidi Sangai Festival gi damakta budget ta habliba senfam adu sayen ngayan hongnaba wakhalonda minging thamba mali Mangna makata na haiki Sangai Festival pangthorakibagi maru oiba maramdi state asigi tourism chakhurhannabani asiguma festival asida miyamna saruk yaw haiba yadragadi kamdauna tourism chakhurhanba ngamgadoribano maram aduna Sangai Festival asi lenga ke agenda khara khakki makhada sinbani Manipur da tangdu leitaba fibam hanjil halle Sangai Festival pangthokpa ngamle karisu tawnadre haibagi propaganda khara da yumfam oinana bathawoina festival asi pangthokta yade haina pangthokpani hairoidebagi maram leite asiguma festival asida ekhoigi ichil inau khara saruk yaba thengnei makhoisu budget ta yauriba sanfam sing adu lauthok haunabagi pandamdani ekhoi pumnamak mioi ama oibagi phangpam thokpasing phanglibra masagi maramdamda lanjena duna mioi lising kaya awabatari manipuri ama oibagi kai khumnaba machet ama fawba hanjin mangam dringai gi chairak asida ekhoina kamdauna tourism chakhurhannabani haiduna festival da mai onsinduna leithokadra haibasi mayam pumnamakna khanbiu aduga Kukisingi amasung IDP singapuna chatminaraga khongjang changsinminasi hairi Attack Kungatarukta Chenaba Maoiski Top Commander Operation the Hatkhre Security Forces amasung michomiyamgi mathakta tongan-tonganba attack Kungataruk chathabada chenabani haiba Maoiski makok thongba Commander Madhavi Hitma Andhra Pradesh ki Sitarama Raju District Security Forces ka khuthongnabada Hatkhre Andhra Pradesh Chhattisgarh amasung Telangana gi lonabada laiba Maridumoli Umangda Police ka khuthongnabada Maoist luchingba du hatkibani Andhra Pradesh ki Director General of Police Harish Kumar Gupta na haiki ngase yupung taruk tabada nakalani akan mamong du khuthongnabada Madhavi Hitma yauna Maoist lalhoba taruk hatpangamki mafam adugi akoibada makhata na thiba humbagi thabak chathari Police ki makhuta laikhidraba Madhavi Hitma hairiba mioi ase kumja 1981 da Madhya Pradesh ki Sukmada pokhibani mahakna People Liberation Guerrilla Army linkhatuna CPI Maoist ki Central Committee ki member oiki mioi ase hingna natraga sina fangnana bapau piba ngambada lupa lak yankhai gi mana pigani hana lauthokpa laikhrabani Sheikh Hasina khusin narakna bahaijarakre Bangladesh ki Ministry of External Affairs na laiba adugi hanagi Prime Minister oirambi Sheikh Hasina khusin narakna ba India da haijarakre New Delhi da tharakhiba cherol amada ministry na haiki laiba anigi marakta Extradition Treaty Kuyek Pina Kiba Maramna Dhaka gi court amana sibagi chairak pina ba wal pikraba Sheikh Hasina bu India na thuba matamda Bangladesh ta khusin narakpa mathau tai miyoiba khunagi mathakta crime chathabagi dama court amara leiri hana lauthokraba Asadusma Khan Kamal Busu India na khusin narakadabani haina Bangladesh ki Foreign Ministry na tharakhiba cherol amana phongdoki International Crime Tribunal na chibagi chairak pina ba wal lauthokraba matungda Sheikh Hasina na haiki miyamna khanba nathaba leingak amana semba court na michang mikhai naiba mongda pikhiba wal adu chanafam thokte mikhal pangthoktuna miyamgi leingak semlaba matungda chathaba wal oirabadi achumba wal soidina pirakani haibagi thajaba lei hainasu awamili kiluchingba asina phongdoki Indiana Chandrayaan 4 kumja 2028 da khapkhanaba target thamli Isorna spacecraft puthokpa saruk ahum hengatlagani haina chairman
B. Narayanna Phongdokre Indian Space Research Organization gi maikaidagi lakliba chahi ahum asida spacecraft puthokpagi chang asi saruk ahum henganaba pandam thamli loinana miyamna ngangnariba Chandrayaan 4 kumja 2028 ta kapkhatnaba target thamli haina isorgi Chairman B. Narayanna Phongdokre Commercial Communication Satellite Sing Multiple PSLV amasung JSLV mission kayagi marakta hojik chaliba financial year asigi oina launch 7 amasung taunaba plan tawri hari masigi manungda Indian industry na mapung fana machak pumnamak puthoktu saba ahanba PSLV launch tawba asina puwarigi oiba maruiba khongthang ama oigadawri India lengang na yaba piraba laiba asigi khwaidagi complex oiba thagi laimaida chatluraga sample puraktuna halakadaba mission ama oiriba Chandrayaan 4 mission asi kumja 2028 da mapung fana kapkhatnaba target tawduna thamli thagi laimaidagi sample sing lawduna malemda amuk purakpa ngambagi mission sing asi hojik USA Russia amasung China laibak khaktana pangthokpa ngamkhrabani India na kariguma pangthokpa ngamlabadi mari suba laibak oigadawribani haina Narayana makhatana phongdokhi Mizoramda gastroenteritis laichut handoraktuna miyoi nipan sekre Mizoramgi Longalei amadi Saiha district ki kha thangba sarukta gastroenteritis laichut handoraktuna miyoi nipan sekre hari pawgi likhuna magi matung ina laichut asina maram oiraga sikraba miyoi manga adudi Longalei district ki Kakithuya khundagi amasung Saiha district ki Lomaso village tagi miyoi kun ahumni hari laichut asi ihan hanba oina chaliba tha asige November 3 da Kakithuya da sandorakpa hauki loinina ahanba case Lomaso amasung ladau khunda November 5 amasung taragama thoida thengnarakhi hojik Kakithuya khunda miyoi kunga tarwe laina asina naraga leiri Lomaso da case taragamari amadi Lodau da case mari thengnare hari Longalei District Administration na chaliba tha asi taragama thoida lachut adugi matangda yengsinaba medical team sing thajin create team adu bulu chingliba Dr. Sila Zampui na highlight asi Myanmar dagi changsilakiba miyoi singdagi sandorakpa oigani haibigi thajaba lei haina phongdorakli nupi ama hatoklaga fumjil lamle Uttar Pradesh ki Prayagraj ki chahi taragama pan surabi nupi amana mahaki nungsiriba army da luhongna ba hanjin na haibadagi nupi adu hatoklamne hairi pawgi likhuna magi mathuk ina thawdo adu chaliba tha asigi tarada thokibani nupi hatlamba nupa adugi maming Dipak kawi accused Dipak na mahaki motorcycle da nupi adu garden amada puraga mangak samda thangna lelaga fumjilambani hari numit mangani gi matung hakchang adu phangkhibaga loinana postmortem tawraba matung case ama lokhatuna Dipak police na fagatkhibani wahang pawn chathabada Dipak amadi laikhidrabi nupi adu Instagram da thengnabadagi relation leirakhibani amadi nupi aduna hanjin hongsi haina hairami haiba khangmangamki amaramda nupa adu de topa nupi amaga November 30 da luhongnaba sem saduna leirabani haina su khangmangamki haina pausina makhatari India ki President Draupadi Murmu RSS ki Chief Mohan Bhagawat BJP ki National President JP Nanda Imphal da lakadawri India ki Army Chief Upendra Dwivedi na laibasik awang nongpoki khongchata India ki President Draupadi Murmu athubada Imphal da lakani haina ingit pikhraba matung state asige hojik leiriba rajniti ki tang tadaba phibam asiga mari leinana RSS ki Chief Mohan Bhagawat amasung BJP ki National President JP Nanda chayola sigi manungda Imphal da laklagani hairi Official source amana haribana RSS ki Chief Mohan Bhagawat numinini ki khongchata November 20 da Imphal da lakani aduga BJP ki National President JP Nanda na November 18 da Imphal da thunglaba yai luchingmani asi Imphal da lakani haiba confirm tawrabasu makhoi lakpagi maram asi kari maram gino haiba chapchana hojik phawba official oina lauthokpa leitri adubu BJP ki national leader anina handak Manipur da laklamkhiba aduda BJP ki maroiba luchingba taruk unaramkhiba adugi matungda lakadaba khongjang oibana RSS ki chief amasung BJP ki national president ki Imphal khongchet asi yamna wahanthok leiba ama oigani hairi Amaromda India ki President Draupadi Murmu lakpagi matangda de hojik fawgi oina officially final oiba ngamdri adumapu India ki President asi December 9 dagi tara fawgi manungda Imphal amasung Churachandpur da laklaba yai hari President ki khongchet asigi matangda Rashtrapati Bhavan dagi official oiba statement amata thokpa leitrabasu mahaki Manipur khongchet asiga mari leinana Churachandpur amasung Imphal ki security official singda masigi mathau taba sing sem sanaba kanba instruction pirakhiba leire hari Maraksida India ki Army Chief Upendra Dwivedi na phongdokhibada chahi asigi February thadagi Manipur da President rule thamlakraba matung state asigi law and order gi phibam hanadagi henna fagatle Urkhul da Siroi Lily Festival mai pakna pangthokre chahi kayagi matung da Imphal da Durand Cup su pangthokre hariba thoram sing asida miyam tinbagi chang yamna wangki haidi Russia ga chaminna sing gi mathakta action logadari Russia ga business tawduna chaminna riba lebak sing gi mathakta action lokhatuna thingba kaya thamnabagi akhanaba law US ki President Donald Trump na puthokna ba thorang paikhatpa ukre law asi pass tawraglabadi Russia ga chaminna riba lebak sing awaba kaya soidina mayoknaragani haidi
यूक्रेन टोमहोक मिसाइल मथौ ताखिद्रे चाही कयागी ममांगदगी यूक्रेन US दगी टोमहोक मिसाइल पीबियु हाइजदुना लाखिबद यूक्रेन लेबाक मसामंगना लॉन्ग रेंज की मिसाइल पुथोरकपदगी टोमहोक मिसाइल की मथौ ताखिद्रे यूक्रेन पुथोकचरिबा मिसाइल लॉन्ग रेंज की मिसाइल चप मानै हाइरि बम अमतदा पैलेस्टाइनियन की लेबाक सेमबदा सपोर्ट तौरोय इजराइल की प्राइम मिनिस्टर बेंजामिन नेतन्याहुना फिबम अमतदा पैलेस्टाइनियन सिंगी लेबाक अमा सेमनबा होनबदा इजराइलना कैदौनुदा सपोर्ट तौरोय हाइना फोंदोरक्रे हाइरि पनबे याबदी इजराइल की प्राइम मिनिस्टर बेंजामिन नेतन्याहुना ngasi फोंदोरक्लिबा वाफम asi अमेरिका ना गाजादा लैरिबा पैलेस्टाइनियन सिंगी ओइबा पुथोरखिबा प्रपोजल की मतांगदा UN दा खनगदबा नोंमा वाटलिङैदा फोंदोरखिबनी पनबे याबदी गाजा अमु हन्ना सेमगोट सागतपगी मतांगदा इंटरनेशनल की थाकता प्रेशर कया लाकपा अमदी US अमसुंग रशिया यावसिलकपा मरमना चपचाबा फिरेफ अमा लौनबगीदमक UN दा बोट तौनबा थौरांग पाइखलखिबनी रशिया चाइना अमदी मिडल ईस्ट की लेबाकसिंगना US ना पुथोरक्लिबा गाजा की वाफम अदु याबा ngamloi हाइरबसु अमेरिका ना मखोइना पुथोरक्लिबा proposal adumak chanagadabani haina chaf yungna leptuna laikhibani maduna maram oiraga hayeng UN da bot taunagadoribani gazagi mafamda malemgi laibak kayan akanba pressure kaya piraklabasu Israel na Palestine laibak sembagi matangdadi yabasu ngamloi haina phongdorakhibani Pakistan ki maruf Turkey na India ki mayokta phongna thabak tawrakre Pakistan ki maruf oiriba Turkey na yamna phongna India ki mayokta leiduna thabak tawba hawrakre hari report asigi matungina India na US tagi leiduna purakhiba matik mayai lerabalangi Apache helicopter purakpada Turkey ki nongthaki lambi landuna paiba yarwe haina thingjilakpadagi helicopter sing adu amuk US ta pukhibani adu hojiksu India na matik mayai leraba Apache helicopter sing adu samudra gi lambi da purakpa ngamnaba yamna kanna honari haina suphongdorakli Kanglai pa punba kholaw update gi lakhotjarake Chin state military na strike torokpada PDF ahum pumtoi toina Hatkhre Meitei makai khara khulaga ahumak punna phumjinkhre Jingnung da pak sana tharamba popi pambi lautang sang ZUF na mangtha hankhre Kangpokpi district ki manung hanjinba jingnung singda pak sana tharamba popi pambi sing amasung makhoigi lautang sang sing Zaliarong United Front ZUF Tiger Force na mai thadokpa amasung fuktat pena chingba tawduna mangta hankhre khulai paibalubasina social media da thadorokpa video clipping amada hai hanadagi hauna tawganu hairaga asum tawi Zaliarong gi lamda Kukilen leite Tiger Road leite kanana so ikhoiba thingba ngamloi tawkhrabadi tawkhre nupani na adum mathang tawrakhigani haujiksu tawriba asini State Force amasung Central Force onsil laduna video footage aduda hai nakhoi so ekhoi gi tung ilau ichun inau sing punna thabak tawminaba kaide nakhoi de asiguma mafam sing asi changba ngamdabani aikhoi na hojikti hana changlabani aikhoi gi tung ilau nakhoi su thabak asida yauragadi reward fangani punna thabak tawminasi Manipur da kanglup ki irang thokraba tungda chingi manung hanjin mafam kaya marumda popi thabagi chang wangkhalakpagi report lai Manipur Police BDF amasung Central Forcing pulap punsilaga haujiksu popi pambi yanthatpagi thabak tawri adubu mafam mayam amada tharamba amasung icham chamba micham miyamna changbada khudong chadaba oibana changsil luraga popi pambi yanbada pamdaba thodok kaya marum tharokpa yabana security forces singi thabak su khumang choksinba ude asiguma tanfam asida JDF na Zaliarong na khundaba mafam singda popi thaba gi thabak yarwe haina mangjongna lauthokhiba leikrabani Lal hauluf ani gi mioi ani amadi mioi ama khulaiga konana fare Security Force ki kangbu dangarang Manipur ki tongan ba mafam singdagi laloluf ani gi lanmi ani loina na mioi ama khulaiga konana fare hairi Police Control Room ki pao sina hai ngarang koireng na luchingba UNLF ki lanmi amaga KCPPWG gi lanmi amaga masa gi mayumdagi fagatki faraba koireng na luchingba UNLF ki lanmi adugi maming Kangjam Abungcha Singh Elias Sanatomba Elias Abung Nifukawi Leifam Mayang Langjing Taningdagini mangondagi mobile phone ama Aadhaar card ama sufagat ki hairi makhata na laikai adumaktadagi KCPPWG gi lanmi laikangbam Rosan Singh Elias Lukhoi Elias Thongamba kungama thoiso mobile ama Aadhaar card amaga fagat ki hairi amaromda Sagolmang Police Station ki manung chanba Tiger Camp Village tagi Security Force ki kangbuna mioi ama .38 ki pistol amaga konana fare hairi farba mioi aduna Tiger Camp Community Hall manak tagi thangjam Thongamba Meitei Elias Chingsang kungataruk kawi hairi Naupal amadi kangpokpi gi chingi saruk singda ekar nifugama thoida tharamba popi pambi sing yanthatuna manghankhre Manipur gi chingi lamdamda tharamba popi pambi sing Security Force na yanthatuna manghanbagi thabak khumang choksin na changsilakli ngarang su Naupal District ki Kulai Kulen Hill Range ki lamekar taraga manga romda tharamba popi pambi sing yanthatkibaga loinana lautang sang ama mai thaduna manghankhre mafam maduda leiramba ising chingbada sijinnaba potlam sing amadi sparing pump sing su manghan takhan ki hairi Matam ikan kanadana Kangpokpi District ki Holjang Hill Range ki lam ekar kun taruk romda tharamba popi pambi sing Security Force ki kangbu na yanthatuna manghanki loina na mafam maduda tharamba lautang sang
तरगतरेट हार्बेक तरेट अमदी थुमबेक अहुमसु मांग तानख्रे हाइदि प्रिंसिपल अकाउंटेंट जनरल इम्फाल की सीनियर अकाउंट ऑफिसर अमा सेंजा थुमजा तौरंबगी सीबीआई इम्फाल की टीम न फारे प्रिंसिपल अकाउंटेंट जनरल ANE इम्फाल की सीनियर अकाउंटेंट ऑफिसर अमा सेल चारंबगी केस सेंट्रल ब्यूरो ऑफ इन्वेस्टिगेशन CBI एंटी करप्शन ब्यूरो ACB इम्फाल न फाख्रे लेबासिगी सेंट्रल गवर्नमेंट ऑफिस सिंगदा सेंजा थुमजा तौबगी थवोंग सिंग थेंगनबगी पांदमदा पाइखलखिबा खोंगथांग असिगी मनुंग चना ngasi प्रिंसिपल अकाउंटेंट जनरल ANE इम्फाल ऑफिस की GOC सेकेंड सीनियर अकाउंटेंट ऑफिसर की थौ पूरीबा इरोम बिसोरजित सिंगागी मथक्ता लांग थाक्तुना CBI ACB इम्फाल की कांगबु अमना ngaiduna लेखी मदुदा FSL पांगगी स्टाफ अमगी MACP फाइल प्रोसेस तौनबगीदमक्ता मांगना स्टाफ अदुदगी लुपा लिसिंग तरागी सेल की डिमांड तौकी स्टाफ अदुदगी हारिबा सेनफम अदु लौरिङैदा CBI ACB की कांगबु अदुना हकथेंगना थेंगनाहोबगी मतुंग इना सीनियर अकाउंटेंट ऑफिसर इरोम बिसोरजित सिंगाबु मखा थाना एनक्वायरी की दमक फागतखिबनी हारि इन्वेस्टिगेशन असिगा मरी लैनना इरोम बिसोरजित के ऑफिस ता थीबहोमगी थबक मखा थाना चथबा हौख्रे सेंट्रल गवर्नमेंट पब्लिक सेक्टर बैंक नत्रगा अंडरटेकिंग की एम्प्लॉई सिंगना करिगुम्बा सेंजा थुमजा तौबा थेंगनबा नत्रगा मसागी मथौ पांगथोकपदा सेल की डिमांड तौबा थेंगनरबदी सेंट्रल ब्यूरो ऑफ इन्वेस्टिगेशन ACB इम्फाल की मोबाइल नंबर 6909397799 नत्रगा लाइन नंबर 0385241445 ता पाउ फावरक्तुना खंगलकपा यागनी हाइरि रिम्स का मरी लेनबसिंग लुप की मिंगचा थीनब होनरक पलाइबक थीबनी लुप की मिंगचा थीनब लालोंग यातलिबा रिम्स की मेडिकल सुपरिटेंडेंट डायरेक्टर डॉक्टर सिंह अमदी ममांग लुप असिना ममिंग मथा लाउथोख्रबसिंग द ऑपरेशन ऑन इराडिकेशन ऑन पब्लिक एनिमी KCB ताइबंगान ग्रुप न थमखिबा वाफम द अहोंगबा मत लैते हाइना लुप असिना फोंदोरगली लोन थिंख्रबा लुप असिना थादोरक पचेरोल अमना हाइ रिम्स की ओइना लुप असिना सेल खरगा मंतिकनरगा लैबाक मियाम खंगदना रिम्स की केस यासिनबा पुरखरे हाइबा वाफम अमा संदोरगली बसी अरानबनी रिम्स बु सेंडाल फम ओइना खलिबा मेडिकल सुपरिटेंडेंट डायरेक्टर स्टाफ अमदी खंगना चानबसिंग असिगा नकनबा मियोय खुजो खरना KCB ताइबंगान ग्रुप रिम्स तगी सेल खरा लौरगा यासिनखरे हाइना पाउथोरगली बसी खुदक्तगी लेपखदबनी करिगुमा मखा ताना सिगुमा युमफम यावदबा पाउ संदोरकपा तारबदी जेनरीबा खुदिंगमक मियाम खंगना वारकपा हौरगनी लोइनना हौखिबा अक्टोबर 15 दा पोरोमपातगी पुलिसना लुप असिगी मियोयनी हाइना फाखिबा एस रामेश्वर लुप असिगा मरी लेनदे हाइरि।